Good evening, my dear student. Kung nga sidi maka chatrak point na paragi kung like sige mapal suba saruk mapal suba para ko latam para maming na nung lawi siya ko. Para sige maming siya dum kung hek tawa matam na dum kung na dum kang mga mimadudi para si karigi maram do oram kadage habado ko. Loina na para si kuigi samlam na hairabada para sige nungi wa haiba warol de Hariba sugumba ising si kuigi maitay kuigi Thailand dagi haitare ko Thailand habadi mamangai dagi tatnaba thanaba yadraba dugumba machak amani amasung masinda ngang amana nongbu chuhanba pamba ko aduga nong churukpa matamda mana kari ohenba pami habadu mabuk ningi ko wahai du mana phongdok leba ko masini para sige nungi oiba waridi ko akoina dumag sige sayring asi tatina sudum taram lagani aduga aina nakoida mukaso na hari masigi sayring asi taso tagadabane ko pare dudi sargaloina na sige sayring asi amugana paminasi muna tasi ko mapal suba bara nunglawi say nong o churo hanuba hanubi tautharo nongo churu hanuba hanubi tautharo langjing matul thumhatlo pasoi nurabi tautharo langjing matul thumhatlo pasoi nurabi tautharo unam pakhang khunjaro kaubru kaunu nongo loijing loya nongo amukusona sarna parake nongo churu hanuba hanubi tautharo habandi nongse churaga koi alor masingsi tautharo hairaga mahangna sumna phongdole langjing matul thumatlo habidi awang chingdol hai tare ko langjing ching si matul si thumatlo habi nongse suki mating marang kaina taro aduga langjing matul si thumatlo habidi sing sina pik thalo pasoi nurabi tautharo ko pasoi nurabi tautharo means chelaga chatkhib sing sina puraga chatkhib unam pakhang khunjaro habidi unam pakhang sing si khunjaro ising na tawar chalaga pakhang si khunjaro hai bani unam pakhang si kaubru kaunu nongo loijing loya nongo smaina aroi boina amukana sarnam page munatasi nong o churo hanuba hanubi tautharo langjing matul thumatlo pasoi nurabi tautharo unam pakhang khunjaro kaubru kaunu nongo loijing loya nongo asumna parasi ko swaibo khaktani adubu parasi gi nakanda yawriba koina nainabagi surukse asemu yengsi ahanbagi sidi chinna khungadabagi surukni nainabagi ko rhyme asi mong chumna sak u natraga thiyu habadi rhyme se koina ningthijana pharaba matungda niyom naina thigadabani ani shubada aroibagi khonthok manaba wahising samjino haibani ko yengasi sonda ahanbagi somna kani oirum thangba suksina yawribasi laukhong haibani laukhong si kanaga chanagani yelom thangbada nongkhong haibasi ga chanagadam habati aroibada ngangak powa khonthok to adu chanagadam aduna sida yengsi laukhong haibasi da khong haibasi aroiba saruni somna kandana muk nongkhong to khong haiba nongkhong sida khong sina aroibani aduiba taragadi aroibagi khonthok ani si manare ko asumna wai ani si koina manan gadaba ani shubada loijing haibani loijing siga somda kanaga chanagani langjing haibaga maramdi ani sigi aroibagi wai sing sigi aroibagi khonthok sing asi jing na loiba ngaktani aduna loijing ga kanaga chanagani koina langjing hariba wai siga chanagani kantare ko Chutharo sini kanaga chanagani tautharo maramdi aroibagi khonthok si kaino tharo ro haiba wahai duni ko chumiko dudi chutharo haibunga tautharo haibunga mari shubada amasung aroiba hanubi haibadi nurabi ko hanubi nurabi asumna aroibagi khonthok manaba wahai singa si koina samjinabi gadaba yantarani ko mathangda munglai ahum suba masagi loksing khungadaba
ꯁꯩꯔꯦꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏ ꯌꯦꯛꯎ ꯑꯗꯨꯒ ꯃꯆꯨ ꯁꯪꯉꯨ꯫ ꯑꯩꯈꯣꯏꯅ ꯁꯩꯔꯦꯡ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯌꯦꯛꯁꯤ ꯑꯗꯨꯒ ꯃꯆꯨ ꯑꯃꯨꯛ ꯍꯟꯅ ꯁꯪꯁꯤꯕ꯫ ꯌꯥꯔꯅꯤꯀꯣ ꯑꯗꯨꯗꯤ ꯑꯉꯥꯡꯁꯥ? ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯁꯩꯔꯦꯡ ꯑꯁꯤ ꯄꯔꯦꯡ 8ꯅꯤ ꯀꯣ ꯄꯔꯦꯡ 8ꯁꯤ ꯌꯦꯡꯗꯕꯤꯗ ꯅꯤꯡꯊꯤꯖꯅ ꯍꯥꯏꯕ ꯉꯝꯕ ꯑꯣꯏꯕ ꯇꯥꯔꯦ꯫ ꯌꯥꯔꯅꯤꯀꯣ ꯉꯁꯤꯒꯤꯗꯤ? ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ 9ꯁꯨꯕ ꯄꯔꯥ ꯅꯣꯡꯂꯥꯎ ꯏꯁꯩꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯑꯅꯧꯕ ꯄꯔꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ꯫ ꯊꯦꯡꯛ ꯌꯨ ꯑꯣꯜ꯫